ꯍꯥꯏꯕꯗ ꯃꯔꯣꯏꯕ ꯄꯥꯎ ꯏꯆꯥꯎꯅ ꯑꯃꯥꯡ-ꯑꯇꯥ ꯀꯌꯥ ꯊꯣꯛꯍꯟꯈ꯭ꯔꯕ ꯑꯋꯥꯕ ꯇꯥꯔꯕ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯩꯉꯥꯛꯀꯤ ꯊꯧꯖꯥꯜ ꯉꯥꯏꯔꯤ Am-Istv ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯍꯟꯗꯛꯇ ꯊꯣꯛꯈꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯌꯥꯡ ꯏꯝꯐꯥꯜꯗꯁꯨ ꯂꯧ ꯑꯃꯁꯨꯡ ꯉꯥꯒꯤ ꯐꯥꯔꯝ ꯇꯧꯕ ꯀꯌꯥ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯕꯗꯒꯤ ꯐꯥꯔꯃꯔꯁꯤꯡ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯅꯔꯦ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯕꯤꯔꯦꯡ ꯆꯪꯕ ꯉꯥꯏꯅꯍꯧꯔꯤ ꯍꯤꯔꯝ ꯑꯁꯤꯗ ꯄꯥꯎꯗꯝ ꯑꯃ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯌꯥꯡ ꯏꯝꯐꯥꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯃꯅꯤꯄꯨꯔꯗ ꯇꯥꯈꯤꯕ ꯑꯀꯟꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯇꯨꯔꯦꯟꯁꯤꯡꯒꯤ ꯇꯣꯔꯕꯥꯟ ꯀꯥꯏꯕ ꯑꯃꯁꯨꯡ ꯇꯨꯔꯦꯟꯁꯤꯡ ꯑꯁꯤ ꯄꯥꯊꯣꯛꯑꯒ ꯆꯦꯟꯊꯔꯛꯈꯤꯕ ꯏꯁꯤꯡ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯐꯝ ꯀꯌꯥ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯡ ꯏꯝꯐꯥꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯚꯣꯂꯨꯝ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯤꯡꯁꯤꯅ ꯍꯥꯖꯤꯜꯂꯛꯑꯀꯥꯟꯗ ꯃꯐꯝ ꯑꯁꯤꯗ ꯂꯧꯎ ꯁꯤꯡꯎ ꯇꯧꯔꯤꯕ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯅ ꯉꯥꯒꯤ ꯐꯥꯔꯝ ꯇꯧꯔꯤꯕ ꯃꯐꯝ ꯀꯌꯥꯁꯤ ꯏꯁꯤꯡꯅ ꯄꯨꯝꯊꯨꯝ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯍꯥꯏꯔꯤꯕ ꯂꯧꯐꯝꯁꯤꯡ ꯑꯃꯁꯨꯡ ꯉꯥꯒꯤ ꯐꯥꯔꯝꯁꯤꯡ ꯑꯁꯤ ꯉꯁꯤꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯃꯥꯡ ꯇꯥꯛꯄꯒꯤ ꯐꯤꯚꯝ ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯎꯕꯤꯔꯤꯕ ꯑꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯦꯞꯆꯔꯤꯕ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯉꯥꯒꯤ ꯐꯥꯔꯝ ꯇꯧꯕ ꯑꯃꯁꯨꯡ ꯂꯧ ꯎꯕ ꯃꯐꯝ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯤ ꯅꯣꯡ ꯇꯥꯕ ꯂꯦꯞꯈ꯭ꯔꯒꯁꯨ ꯍꯥꯟꯅ ꯏꯁꯤꯡꯁꯤ ꯌꯥꯝꯅ ꯇꯨꯡꯉꯒ ꯂꯩꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯤꯡꯁꯤ ꯍꯥꯟꯅꯒꯨꯝꯅ ꯃꯌꯦꯡ ꯇꯥꯕ ꯑꯗꯨꯃꯛꯇꯤ ꯎꯕ ꯐꯪꯗ꯭ꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯂꯧꯐꯝꯁꯤꯡꯒꯤ ꯃꯄꯨꯁꯤꯡ ꯑꯃꯁꯨꯡ ꯉꯥꯒꯤ ꯐꯥꯔꯝ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯁꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯐꯪꯒꯗꯒꯦ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯍꯧꯖꯤꯛꯁꯤ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯔꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ Am-Istv ꯅ꯭ꯌꯨꯁꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯂꯤ ꯃꯁꯤ ꯁꯔꯥꯎꯟꯗꯤꯡ ꯂꯩꯐꯥꯎꯄꯝꯗꯒꯤꯅ ꯀꯥꯏꯊꯔꯛꯄꯁꯤ ꯐꯨꯠ 50-60ꯃꯨꯛ ꯆꯥꯡꯁꯤ ꯀꯥꯏꯊꯔꯛꯑꯦ ꯑꯗꯨꯒ ꯇꯛꯊꯔꯛꯄꯁꯤꯅ ꯏꯔꯝ ꯁꯤꯐꯥꯏ ꯂꯩꯐꯥꯎꯄꯝ ꯐꯤꯕꯧ ꯂꯩꯖꯅ ꯑꯣꯏꯗ꯭ꯔꯣꯝ ꯃꯪ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯗ ꯂꯩ ꯁꯨꯝ ꯇꯛꯊꯔꯛꯑꯒ ꯆꯤꯔꯥꯏ ꯑꯗꯨꯒ ꯖꯅ ꯑꯣꯏꯗ꯭ꯔꯣꯝ ꯃꯈꯥ ꯂꯩꯀꯥꯏ ꯁꯤꯃ ꯂꯩꯔꯦ ꯄꯥꯎꯕꯤꯗꯦꯛꯁꯤ ꯃꯃꯥꯡ ꯂꯩꯀꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯅꯝꯕꯅꯗꯤ ꯂꯩꯐꯥꯎꯄꯝ ꯑꯁ꯭ꯋꯥꯏꯁꯤꯗꯗꯤ ꯂꯧꯅ ꯑꯅꯝꯕ ꯑꯣꯏꯅ ꯇꯧꯏ ꯉꯥꯒꯤꯗꯤ ꯌꯥꯝ ꯀꯟꯅ ꯇꯧꯏ ꯑꯗꯨꯒ ꯈꯤꯇꯪ ꯍꯥꯏꯊꯔꯛꯄꯗꯩꯗꯤ ꯂꯧꯒꯤ ꯐꯥꯔꯝꯒꯤ ꯑꯣꯏꯅ ꯑꯅꯝꯕ ꯇꯧꯔꯦ ꯃꯁꯤ ꯆꯥꯎꯔꯥꯛꯅ ꯐꯥꯔꯝ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 130 ꯂꯥꯛꯀꯤ ꯃꯊꯛꯇ ꯊꯥꯗꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯃꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯉꯥ ꯈꯔ ꯂꯩꯍꯧꯕꯁꯤ ꯀꯟꯅꯕ ꯂꯥꯛꯅꯔꯤ ꯑꯗꯨꯕꯨ ꯇꯝꯕ ꯉꯝꯗ꯭ꯔꯤ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝ ꯂꯥꯛꯑꯒꯗꯤ ꯂꯩꯔꯥꯏ ꯐꯠꯇꯕꯅꯤꯅ ꯏꯁꯤꯡ ꯃꯕꯨꯛ ꯊꯜ ꯂꯩꯔꯕꯅꯤꯅ ꯃꯁꯤ ꯌꯥꯔꯛꯄ ꯑꯃꯁꯨꯡ ꯌꯥꯔꯛꯇꯕꯁꯤ ꯅꯦꯕꯤꯅꯤ ꯀꯥꯏꯗ꯭ꯔꯤꯉꯩꯗꯗꯤ ꯂꯨꯄꯥ ꯂꯥꯛ 4 ꯁꯥꯒꯗ꯭ꯔꯅ ꯈꯜꯂꯝꯕꯅꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯥꯏꯈ꯭ꯔꯕꯅꯤꯅ ꯀꯌꯥꯝ ꯂꯩꯔꯝꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯇꯝꯕ ꯉꯝꯗ꯭ꯔꯦ ꯐꯥꯔꯝꯗꯒꯤ ꯀꯩꯗꯒꯤ ꯂꯥꯛꯑꯒ ꯏꯃꯨꯡꯒꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯅꯨꯕꯤ ꯁꯦꯝꯕ ꯑꯗꯒꯤꯗꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯄꯨꯝꯅꯃꯛꯁꯤ ꯐꯥꯔꯝꯗꯤ ꯂꯣꯏ ꯇꯧꯕꯅꯤꯅ ꯃꯁꯤ ꯁꯣꯛꯄꯗꯤ ꯌꯥꯝ ꯁꯣꯛꯑꯦ ꯃꯥꯡꯈꯤꯕꯁꯤ ꯀꯅꯥꯗ ꯀꯃꯥꯏꯅ ꯇꯧꯔ ꯃꯃꯥꯡꯗꯁꯨ ꯑꯃꯠꯇꯁꯨ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯈꯤꯗ꯭ꯔꯤ ꯐꯪꯕꯁꯨ ꯌꯥꯎꯗ꯭ꯔꯤ ꯂꯥꯛꯄꯗꯤ ꯈꯔ ꯂꯥꯛꯈꯤ ꯑꯗꯨꯒ ꯁꯤꯃꯛ ꯐꯪꯉꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯨꯗꯤ ꯉꯁꯤꯐꯥꯎ ꯐꯪꯕꯗꯤ ꯂꯩꯇ꯭ꯔꯤ ꯃꯁꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯃꯁꯤ ꯃꯣꯏꯅ ꯃꯇꯦꯡ ꯈꯤꯇꯪꯗꯤ ꯇꯧꯍꯟꯅꯤꯡꯉꯤ ꯉꯥꯃꯤꯁꯤꯡꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯥꯡ ꯇꯥꯛꯏꯕ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯁꯤꯟꯕ ꯂꯥꯛꯑꯝꯕ ꯏꯔꯥꯕꯣꯠ ꯐꯥꯎꯟꯗꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ.ꯑꯦꯁ. ꯒꯣꯄꯦꯟ ꯂꯨꯋꯥꯡꯅꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯥꯡ ꯇꯥꯛꯏꯕ ꯃꯌꯥꯝꯁꯤ ꯎꯕꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯁꯨꯡ ꯉꯥꯒꯤ ꯐꯥꯔꯝ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯈꯨꯗꯛꯇ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯅ ꯀ꯭ꯋꯤꯛ ꯔꯦꯁꯄꯣꯟꯁ ꯇꯤꯝ ꯑꯃ ꯁꯦꯝꯃꯀꯥꯟꯗ ꯑꯦꯁꯦꯁꯃꯦꯟ ꯑꯃ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯒꯤ ꯍꯟꯗꯛꯀꯤ ꯏꯆꯥꯎꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯡꯉꯤꯕꯁꯤꯡꯁꯤ ꯂꯧꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯣꯏꯒꯤ ꯋꯥꯔꯕꯁꯤꯡꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨ ꯊꯤꯖꯤꯟꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯧꯗ ꯃꯥꯡꯉꯤꯕꯁꯤꯡꯁꯤꯅ ꯃꯁꯤꯒꯤ ꯂꯧꯐꯝꯁꯦ ꯁꯦꯞꯇꯦꯝꯕꯔ ꯂꯣꯏꯔꯕꯅꯤꯅ ꯂꯧ ꯄꯣꯝꯁꯥꯠꯅꯕꯅ ꯑꯩꯈꯣꯏ ꯃꯁꯤ ꯍꯧꯔꯕ ꯃꯇꯝꯅꯤꯅ ꯁꯤꯒꯤ ꯂꯧꯐꯝꯁꯤꯃ ꯄꯨꯔꯥ ꯃꯥꯡꯉꯕꯅꯤ ꯀꯔꯤꯝ ꯁꯤꯠꯄ ꯌꯥꯔꯣꯏ ꯐꯧ ꯆꯦꯡ ꯑꯗꯨꯒ ꯉꯥꯁꯤꯡꯁꯤꯅ ꯌꯣꯜꯂꯀꯥꯟꯗ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯛꯀꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯕꯣꯠ ꯐꯥꯎꯟꯗꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯑꯦꯁꯦꯁꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯐꯪꯖꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯁꯣꯝ ꯃꯥꯏꯀꯩ ꯁꯣꯝꯗ ꯃꯥꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝ ꯑꯃꯃꯝꯗ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯑꯃꯃꯝ ꯇꯧꯔꯤꯕꯁꯤꯡꯗ ꯂꯨꯄꯥ ꯂꯥꯛ 4-5 ꯃꯥꯡꯕꯁꯦ ꯄꯨꯟꯅ ꯄꯥꯔꯨꯔꯒꯗꯤ ꯄꯩꯁꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯦ ꯌꯥꯝ ꯊꯨꯕꯗ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯑꯦꯁꯦꯁꯃꯦꯟ ꯑꯃ ꯇꯧꯔꯤꯕꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯃꯌꯥꯝꯗꯁꯨ ꯁꯤꯃ ꯂꯩ ꯍꯥꯏꯕꯗꯨ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯂꯧꯈꯠꯂꯤꯕ ꯔꯤꯄꯣꯔꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯃꯌꯦꯛ ꯆꯨꯝꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯁꯨ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯆꯥꯕ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯃꯇꯝ ꯂꯩꯕ ꯈꯦꯕꯤꯛꯇ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯕꯁꯦ ꯏꯁꯤꯡ ꯏꯆꯥꯎ ꯑꯣꯏꯔꯣ ꯏꯀꯪ ꯑꯣꯏꯔꯣ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯑꯣꯏꯔꯣ ꯒꯣꯔꯃꯦꯟꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯃꯣꯏꯁꯦ ꯑꯗꯨꯝ ꯃꯅꯤꯡꯗ ꯂꯩꯍꯧꯕ ꯏꯔꯥꯕꯣꯠ ꯐꯥꯎꯟꯗꯦꯁꯟ ꯃꯅꯤꯄꯨꯔꯁꯤꯅ ꯂꯧꯃꯤ ꯄ꯭ꯔꯖꯥꯁꯤꯡꯒ ꯁꯝꯅꯔꯒ ꯃꯐꯝꯗ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯂꯧꯕꯒꯤ ꯔꯤꯄꯣꯔꯠꯁꯤ ꯂꯥꯛꯇꯦ ꯈꯣꯠꯇꯦ ꯍꯥꯏꯕꯒꯤ ꯃꯐꯝ ꯉꯥꯛꯇ ꯑꯣꯏꯅ ꯀꯔꯥꯏꯗ ꯂꯧꯔꯤꯕ ꯔꯤꯄꯣꯔꯠꯅꯣ ꯇꯥꯡ 13ꯇ ꯁꯤꯗꯩꯗ ꯃꯤꯅ ꯐꯤꯉꯧ ꯐꯧꯕꯗꯧꯅ ꯉꯥ ꯐꯥꯔꯤꯕ ꯈꯣꯠꯂꯤꯕ ꯁꯤꯒꯤ ꯃꯔꯛꯇꯁꯨ ꯂꯥꯛꯇꯦ ꯃꯅꯨꯡ ꯍꯟꯖꯜꯂꯒꯁꯨ ꯂꯥꯛꯇꯦ ꯃꯇꯥꯏꯗꯁꯨ ꯂꯥꯛꯇꯦ ꯒꯚꯔꯟꯃꯦꯟꯠꯁꯤ ꯀꯩꯗꯧꯔꯤꯅꯣ ꯒꯚꯔꯟꯃꯦꯟꯠꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯁꯥ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯋꯥꯈꯜ ꯑꯃꯕꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯒꯤ ꯅꯦꯒ꯭ꯂꯤꯖꯦꯟꯁꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯔꯥꯕꯣꯠ ꯐꯥꯎꯟꯗꯦꯁꯟ ꯃꯅꯤꯄꯨꯔꯅ ꯀꯟꯗꯦꯝ ꯇꯧꯏ ꯑꯊꯨꯕ ꯃꯇꯝꯗ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯑꯦꯁꯦꯁꯃꯦꯟ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯏꯕ ꯂꯧꯕꯤꯌꯨ ꯆꯍꯤ ꯑꯣꯟꯗ꯭ꯔꯤꯉꯩꯗ ꯃꯣꯏꯒꯤ ꯑꯦꯀꯥꯎꯟꯠꯁꯤꯡ ꯑꯗꯨꯗ ꯗꯥꯏꯔꯦꯛ ꯕꯦꯅꯤꯐꯤꯠ ꯇ꯭ꯔꯥꯟꯁꯐꯔꯒꯤ ꯁꯤꯁꯇꯦꯝꯗ ꯄꯩꯁꯥ ꯆꯞ ꯆꯥꯕꯁꯤꯡ ꯑꯗꯣ ꯀꯥꯞꯄꯤꯌꯨ
मसिगुम्बसिंगसे गवर्नमेंट याम मुन्ना हेना हक्सन लौबिरकांदा विक्टिम ओइरबसिंगसिगी याइफननबा खितंग लोखटपियो हाइबसे अखोइगी याहुक थेंगबा गवर्नमेंट गी माइकैदा अखोइ अपील अमतंग तौजगे असुमना हंदकी इसिंग इसाव अदुना अमांगता थोनख्रबा इम्फाल वेस्ट डिस्ट्रिक्ट मनुंगदा लेरिबा मयांग इम्फाल हारिबा मफम असिद लेरिबा लौमी इसिलिनाउसिंग अमसुंग गामी इसिलिनाउसिंगसिना मखोइगी मांग ताख्रिबसिंग अमसुंग मखोइना हजिक थेंगनरिबा अवाबा कयासिंग असि खरदंग ओरबसु कोकननबगिदमक्ता मरिलेनाबा लेंगाकी माइकैदगे कॉम्पेंसेशन सिंगबसिंग पिहनिंगबगी अपांबा ISTV न्यूज़ ता फोंदोरकनी ISTV पावगिदमक्ता कैमरामैन जी गगन शर्मा लोइना पाउदमजरेबा कुमारजित वाहिंगबम मयांग इम्फाल वेस्ट डिस्ट्रिक्ट Alternate Housing Complex Relief Camp Committee, Maitai More Council, More Maitai, Lai Thogalup Amadi, Lining Thau Sanamahi Puya Santoklup, Hairiba Lup Singna, Puna Kutsam Naduna, More Amadi Churachan Purgi Layo Kraba, Ahalaman Amadi, Irebaki Damag, Tawaina Ponta Pi Kraba, Atoba Sinki Mafamda, Langban Tagi Aroiba, Langban Haisoi Katpegi Thoram Ama, Langol Game Village, John 3 the Leba, Alternate Housing Complex Relief Camp Ta Pangthokre Haidi. Directorate of Education is Sinduna City Convention da Pangthokiba Kuntra Manga Suba State Level Student Science Seminar English Kun Manga Class 8 Tikitin Faubagi Makok Matang Taraba Singda Manamatum Yentopagi Tharam Pangthokre Tharamaduda Directorate of Education ASKI Director NG Vogendra Maitei Education ASKI Additional Director Biseswar Kumukjam Education School Hill Manipur Dangmai Manglemna Marui Bamyoi Sing Oina Serugya Kipaga Loinana Miyoi Kayasu Serugya Ki Seminar Aduda Mother's Pride Academy Bistupurge Arnika Ahong Sangbamna Performer Takibaga, Manamatum Piduna Pukning Thogatki, Loinana, October Tang Kuntra English Kun Mangada, Bangalore da Pang Thokadaba National Level Student Science Seminar English Kun Mangada, Manipuri Mahut Sinduna, Serugyaragani. Paugi Maraktana, Timber Bregamata, Lominase. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohali pumna magsibu kudak ta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup Diploma in Hospitality Management asi guaranteed placement piba course amani Hospitality sector asi 22 lakh crore ki market value oi aduga employment haibidi thabaki oina 48 million job ki opportunity leigani JCRE gi hospitality da expert oiraba trainer sing dagi guidance lobiu tambiu Honglagli ba punsi ki lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra Liver nabu soklaba, chaning thakning ba phawdaba puk nungaitaba, khong hamba nungairakaba amadi kuchu kumen senghallakti. Kuding magsibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Free varicose veins consultation camp. Lagliba September gi tarik kungani thoi dagi kunga taret phawba ayuki pung tara dagi nungthil gi pung ama phawba free varicose veins camp pangthok chagadauri. Surgery tawdana amadi ahing lektana endovenous laser treatment EVLT tawba oibana nabagi chang hantahali loinana takfam su leihande. Adomna khongda singli chawthokpagi layong asi leibiragadi khudong chabasing asi lobinabagi damag Caesar Hospitals Langol gi contact number asida pau phobiro. Break Matung Taram Nokchari, Pau Makhatana Pizari. Ukrul District Hundung Degi, Kilometer Kun Lomlap na Leba, Movakef Managta, Junraywan Tongamna Ngasi Elia Resort Hangdokre, Riamay Jangmay SDC Ukrul, Dr. Soringam Kasom, AR Mating Ambassador of Elia Resort na Chingbana Ngasi Hangdok Liber Resort Asigi, Pazaraba Mafam Asina, Mioy Kayagi Pugning Chingsinba Ngamlakani Haibana Chingba, Wafam Kaya Fongtok Naki. Loishilakpada Maroi Papao Amukana Pizari. Ijaw na amangata kaya thokan kraba awabataraba mayang infagi miyoy kayana lenga ki thawjal ngairi. Hauzik Faubigyo na Am-Istv na Sandokchaba Manipuri Pao matang sa loisere bideng tabiri bapum namapo amukana korumjari.